Manipur ki tongan ba mafam singdagi lakpa Miwoi Lising Kayana Saruk Yaduna ngasi Thoubal district ki Hairok part 2 ikop Ningthau laibungda Manipur ki Ningtamba Mangkhiba Numit ki Ningsing Thouram Pangthokhre retired IAS RK Nimaina moderator oiduna organizing committee of Manipur ki Ningtamba Mangkhiba Numit na simduna Pangthokhre miyamgi naina mifam adugi matangda organizing committee ki member Ningthauza Lanchana haikibada September 18 da miyamgi amadi Manipur State Assembly ki ayaba yaudana Silongda Manipur ki Ningthaubu kauraga namfuda India da pulle haina masagi khutyak pihanduna Bharata aikoi gi lengak sinaki handak May 3 dagi Manipur da thokliba irang amadi September 18 da Manipur loksin kibagi marak asibu amamba numit haina pangthokpa thauramni Manipur bu Bharat na sublau loksin kiba numit adudagi hauna aikoi gi territory ngamkhai ngakpa ngamlaktabadagi Bangladesh tagi India ki tongan ba mafam dagi amadi Myanmar dagi kuki paitiana chingba mituk kaya changlaktuna yelhomi singbu tanthoktuna makoi gi lam oina ba hodarakpa yelhomi singbu masagi lamda lanjenaba more dagi Churachandpur dagi tanthorakpa kaya asi yengluraga aikoi karida soikrabage aikoi gi right karino haibadu khanabagi tanja adu lobani ngasigi mifam asi inau nauba khongthang ama laknabani haiki yang nimai moderator ki thamang nam Ningsing Brinda boxing ball mai asang ka sa miyam ba loina asi ki tholi ba wathok asi ka mari na wathok sin asi kari ki damang ka tholak di bano ha ki ba matam da masi ki khwai ki chaw ba maru di September ki tang kunma thoi da miyam ya ya ba yaw dana amari Manipur State Assembly ki aya ba yaw dana nampu da Shillong da Manipur ni thobu kauraga India da pulle haidana masagi kuyek piraga Bharata akoi lengak singithiba asina khwai maru ni horok phamne khanjara kan thorom si pangthok chabani maru oina hauji akoi pangthok chariba thorom si September ki tang 3 haibadi May ki tang 3 dagi na September tang 3 phawbada ha mari sukraba asigma iho asiga September ki tang 18 Manipur bu India da namlo loksin giba Manipur ki lengak international sovereignty bu India na paising given numit asigi marak asibu aikoina amamba September haidana mithon jaraga pangthok padagi asi aroiba numit ni haiba numit asida September ki tang kumathoi Manipur ki Ningtamba Mangkhiba numit haina aikoina maming thonjadra pangthok jabaga loinana haiba laibiri bakuri makta aikoina miyam sinde aikoina khangan jarin aikoina aija ningli badi aikoi tasena mangasi soli ba se atai gi natte aikoi lairiba kudimak asigi horok famdi numit aduragi hauna aikoi border sing aikoi lairiba territory asigi lenga laiba asigi laijariba ngaukai gi saruk sing ase nichi na ngakwa ngamakta bargi mapalam dagi sapu kan na sanjalakpa nokchup dagi na Bangladesh dagi aruga to India gi mafam sing dagi aruga nokpok dagi na kuki na tuga paite sing ase sanjalaga hana laijariba native people gi adugumba mafam sing ase mundana occupation gi haibari migrants sing na sangjal laiba mi sing asina settlers community ya khunda sala aga Manipur se munge na khalak bagi adugumba yamna tamtiraba mikupa sidai ko na September kumatoi pangthok charaga aikoi gi pangpom tokpa mi amana with the people of Manipur miyam aikoina ngasi aikoi gi pangpom tokpa right sing ado mangraga aikoi gi hak adu mangraga aikoi gi ima leba asida lanjen na halakanda aigi ima leba oiba Churachandpur da aruga more da aruga laibiri ba mapung kaya dagi tanthora kanda mitel oina lairiba si mapimam asiragi aikoi amohana na hona na genga kanda aikoi kadai da soi gi bage aikoi kadai da soi ba hogra bage haibu khanja baga loidana aikoi gi phangpham tokpa Ningtamba right ado karino haibu miyam da khanaba aruga mipamni ariba mipam asina inau ngauba hongchang ama lakna bagi